ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯀ ꯀꯣꯟꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯀꯣ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯃꯈꯥ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯄꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ DM ꯇꯧꯕꯤꯔꯣ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 4 ꯐꯦꯁꯁꯦ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯥꯏꯇꯦꯝꯁꯦ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯅꯤꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯇ ꯅꯥꯛ ꯒ꯭ꯂꯥꯁ ꯑꯣꯏꯕꯗꯣ ꯃꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯕꯣꯛꯁꯤꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯁꯤꯒ ꯗꯥꯏꯔꯦꯛ ꯁꯦꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯁꯨ ꯒ꯭ꯂꯥꯁ ꯑꯣꯏꯔꯒ ꯑꯗꯒꯤꯗꯤ 4 ꯐꯦꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯗꯔꯋꯥꯁ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯒ ꯄ꯭ꯔꯣꯄꯣꯔꯁꯟ ꯆꯥꯟꯅꯅꯕ ꯑꯩꯈꯣꯏꯅ ꯗꯔꯋꯥꯁ ꯃꯔꯤꯒꯤ ꯇꯥꯏꯞꯇ ꯁꯦꯝꯕꯅꯤꯀꯣ ꯑꯗꯣ ꯗꯔꯋꯥꯁꯁꯤ ꯑꯅꯤ ꯈꯤꯇꯅꯤ ꯁꯥꯡꯅ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ 34K ꯂꯩ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯀꯦ ꯍꯥꯏꯔꯒꯗꯤꯀꯣ 1K + ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁ ꯑꯜꯃꯤꯔꯥꯅꯤ ꯁꯤꯁꯤꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯇꯨꯒ ꯁꯦꯝ ꯗꯤꯖꯥꯏꯟꯅꯤꯀꯣ ꯃꯥꯒꯤ ꯕꯤꯠꯀꯤ ꯗꯤꯖꯥꯏꯟ ꯑꯗꯒꯤꯗꯤ ꯆꯥꯌꯦꯟ ꯗꯣꯜ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯔꯋꯥꯁꯤꯁꯨ ꯊꯣꯡ ꯃꯉꯥꯁꯤꯒ ꯄ꯭ꯔꯣꯄꯣꯔꯁꯟ ꯆꯥꯟꯅꯅꯕ ꯑꯩꯈꯣꯏꯅ ꯗꯔꯋꯥꯁꯁꯦ ꯃꯉꯥꯒꯤ ꯇꯥꯏꯞꯇ ꯍꯦꯟꯗꯜ 5 ꯄꯥꯟꯕꯅꯤꯀꯣ ꯑꯗꯨꯒ ꯗꯔꯋꯥꯁꯇꯤ 3 ꯈꯤꯇꯅꯤ ꯁꯥꯏꯠ ꯑꯅꯤ ꯑꯃꯅ ꯁꯥꯡꯉꯒ ꯃꯌꯥꯏꯅ ꯇꯦꯟꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ 5 ꯐꯦꯁꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 57K ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯪ ꯗꯥर्क ꯃꯦꯇꯥꯂꯤꯛꯀꯨꯝꯕ ꯑꯗꯒꯤꯗꯤ ꯕ꯭ꯂꯦꯛꯀꯨꯝꯕ ꯀꯥꯞꯅꯤꯡꯉꯒꯅ ꯑꯣꯡꯂꯤ 1K + ꯂꯥꯛꯀꯅꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯒꯤ ꯆꯥꯔꯖ ꯑꯣꯏꯅ ꯐꯤꯅꯤꯁꯤꯡ ꯂꯣꯏꯔꯕ ꯍꯦꯟꯗꯜ ꯀꯩꯀꯩ ꯂꯣꯏ ꯄꯥꯜꯂꯕ ꯃꯇꯨꯡꯅꯤꯀꯣ ꯁꯤꯁꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯃꯌꯥꯝ ꯐꯔꯅꯤꯆꯔꯒꯤ ꯃꯌꯥꯝ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯦꯛꯁ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯕꯣꯛꯁ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖ ꯍꯥꯞꯄꯒ ꯆꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯟꯕꯁꯨ ꯂꯩ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖ ꯍꯥꯞꯄꯒ ꯆꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝ ꯑꯃꯒ ꯊꯝꯃꯒꯁꯨ ꯃꯊꯛꯁꯤ ꯁ꯭ꯄꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯟꯗꯔ ꯀꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗ ꯁꯤꯂꯤꯟꯗꯔ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯊꯣꯡꯁꯤꯗ ꯈꯔ ꯍꯣꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯦꯇꯔꯒꯤ ꯑꯣꯟ ꯑꯣꯐ ꯇꯧꯐꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊꯣꯡꯁꯦ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯍꯣꯜꯂꯒ ꯃꯥꯒꯤ ꯔꯤꯒꯨꯂꯦꯇꯔ ꯑꯣꯟ ꯑꯣꯐꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯌꯥꯁ ꯕꯣꯛꯁꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯡꯂꯤ 7K ꯈꯤꯇꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯥꯟ ꯕꯣꯛꯁꯁꯦ ꯁꯤꯁꯤꯅ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯑꯣꯏꯕꯗꯨꯅ ꯃꯌꯥꯏꯗ ꯑꯃ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯍꯦꯡꯀꯔ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯁꯤꯁꯤꯅ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯐꯤ ꯌꯥꯝ ꯉꯥꯛꯇ ꯌꯥꯎꯕ ꯑꯗꯨꯒ ꯃꯈꯥꯒꯤ ꯗꯤꯖꯥꯏꯟꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯈꯥꯒꯤ ꯗꯤꯖꯥꯏꯟꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ 2 ꯄꯥꯜꯂꯒ ꯗꯔꯋꯥꯁ 2 ꯄꯥꯟꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯐ꯭ꯌꯥꯟ ꯕꯣꯛꯁꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ 11K ꯗꯕꯜꯗꯨꯅ 12K ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤ ꯁꯤꯡꯒꯜꯁꯤ나 11K ꯂꯩꯕ ꯃꯈꯥꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯗꯔꯋꯥꯁ 2 ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯃꯊꯛꯇ ꯈꯤꯇꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯐꯤ ꯌꯥꯝꯕ ꯉꯥꯛꯇ ꯌꯥꯎꯕꯀꯣ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯦꯛ ꯌꯥꯎꯔꯒ ꯐꯤ ꯊꯨꯞꯄꯒ ꯊꯝꯐꯝꯗꯣ ꯌꯥꯎꯗꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯁꯦ ꯐꯤ ꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯖꯥꯏꯟꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯦꯛꯁ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯁꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯠ 5.5ꯒ 3ꯒ ꯑꯣꯏꯗꯣꯏꯅꯤꯀꯣ 6ꯀ ꯁꯥꯕꯁꯨ ꯂꯩ ꯑꯗꯣ ꯃꯌꯥꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 5.5ꯒ 3ꯒ ꯑꯗꯨꯝ ꯁꯤꯡꯕꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯠ 5.5ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ 22K leba. Aduga poi fit marijina single-jinako 20K lay. Aduga set ki oina fit manga makhaiga mariga sai. Aduga set ki oina price na poi 42K lay ko. Sigi set sida. Aduga poi rang kap ke haragadi double amaga single amaga da poi 1000. Aduga anima ki oina 2000 plus lakani ko. Rang kapagi charge oina set amada 2000 plus lakani. Adu kano di phamung di box oigera folding oigera loimak yara bang atani ko sayan ki pak padi kai degi duga sigi design na khara oval oibani sap ting buduna te ko
मागी डिजाइन से अखोगी मोपाक थंबा कांदा डायरेक्ट ngaga konjan bagalo yawani ko round oina konjan bani hijigi price na 42k rang kap ke haragana double amaga single amagi charge ta 2k plus lakani duga next item jina khogi dressing box se khogi mamai kon biduni ko mamai kon bije singa ta ngai kre ta ke du singa si je dum order to bi matam da si dum to bi ko ado to pa khogi any design hai tare ko any design khudimak khogi dum order to bi ba yagani du si dressing box ti drawas ani me yaure thong masam yaure ko mathaki thong asang bujina khara kon bani ko du si dressing box si price na only 19k kitani ko duga khogi rang kap ke haragana rang kap gi charge na 500 kumba plus lakani khogi sigi dressing box sigi go sitting tool ama bai mamang da logi ba silaw singi de khoi sitting tool je khoi hapau dre khoi filter tool oina hapi ko duga handak tagi aba tare handak tagi logi ba silaw singi di kaina dressing box ki oina polo matam da dressing box sigi oina kaina sitting tool ama free da hapsagani ko तो मैम फर्नीचर की मतंग दा वीडियो अनोबा नहीं डिजाइन अनोबा लोरख मतम दम अपडेट पिजरके मैम चैनल सिबुनु मैम नुसिबिदुना मैम सब्सक्राइब तो सेंबियो अखोगी लोशलकपगी आइटम जिना अखोगी डाइनिंग टेबल सिगिना अखोगी 35 निको डाइनिंग टेबल की 35 की ममल सिना ओनली 6500 लै अदुगा चेयर सिना पर पीस ता 2800 लै पर पीस दनी को दोसिना खोगी फॉर्मेट ने दोसिना खोगी रंग काप के हारगदी डाइनिंग टेबल चेयर की ओइना सेट मागी सिगी सेट सिगी ओइना को 1500 प्लस लाकनी खोगी रंग काप की चार्ज ओइना दो मैम पाबी बिसिनाउ सिंगना डाइनिंग टेबल चेयर की दिको अदुम तोंगाना खोई लुहोंबगी सेट नतबा तोंगाना अदुम लबी बिसु यावे अदुना मैम अदुम ऑर्डर तो बिबा यागनी दोसिना खोगी कुशन नप के जुयाय कुशन नप के हारगना प्लस 500 कुंबा लाकनी को तो मैम ngasi furniture gi hogi update che matang sida loire mayam channel si nungai biragadi like share to biramo duga nongna yengbi be sinau sing yaw biragana subscribe to sembiramo mayam ngasi matang sida lo sanjarage mathangi video da mayam mu punna thengnarasi